ngasi numida waram phongkiba tuan Manipuri sifong singdigi amasum thokiba thawdo wathok singdigi maru oiba I pausing khonga saraga Manipur top channel gi maikei mayamna thamjagi ahanbada black fungus naduna layeng diba miyu amagi imungda sel gi mateng pangkhre haba pawm phongli Kaksing district ki lamza awang laikai digi COVID-19 positive oirambadagi black fungus naduna layeng sathaduna laidiba miyu amagi imungda laikai miyamna sel khaina duna angama mateng pangkhre sel gi mateng pangmaduda mayeng lamzau welfare association gi thaumi singna lamzau gi yumthong khudingmaktagi khaigatnarkiba angamba senfam adu mateng pangkhibani mateng pangbaduga mari lainana association asigi secretary latana ngasi mateng pangliba miyu asigi imung asi sai asigi July tha da COVID-19 na punna positive oirakhibani adubo laibak thibadi imungi miyu atai pumba phagrabasu miyu asidi matam kuina covid na naduna lairamlaga black fungus asi amuk narakpadigi mapalamda phawba satuna mamai surgery tawrure hairiba surgery si tawna bo honabada imung asigi laijaramba law inkhol yawbi Yonkhre amasum adubo Haojik phawba miyu si phatana lairi maram asidigi makha taba treatment gi mathau taba laibadigi laikai miyamna angamba sel khaiganaduna imung asigi awabada kharada oirabasu mateng pangmani makha tana sumiyamna laikai asida kanagumba imung amana awaba tarakpada laikai miyamna angamba mateng pangkhigani swaki amaromda black fungus naduna laidiba miyu asigi loinabina phongdorakhibada maki mapurebasi July dagi covid naruraba matung black fungus na amuk narakpa si layyengnaba honabada ngasi phawbada yamlaba senpham kya sakhre maru oina Rajasthan da puduna layyengnaba honaruba amadi nongmada lupa lakh amagi maya yauba hidak phawba kapkhibagi sel hunnanaba honabada leramba law inkhol kya Yonkhre adubo Haojik su makha taba treatment gi mathau tabana yamlaba senpham amasu sangkhigani haidaduna lamdamasigi puksel sauraba miyamna angamba sel gi mateng pangbiyu hainasu pausna phungdorakli Makasa tarakpoina to papaw amana firal yungbagi wahauda singjamaida NPP amadi BJP workers singi marakta khatna sainaba thokre haba pawamusu report tawri fonglibasi fong singdagi mayamna tentangna thamjaramge ngarang numidang pung mapalom tabada singjamai police station gi manung chanba singjamai parking da National People's Party NPP amadi BJP worker ani gi marakta NPP gi firal yungbagi wahaudagi sauna khatna sainaba thokre hari Pausin hai singjamai kendra da NPP gi block office ama sangabaga mari lainana ngarang numidang pung mapalom tabada singjamai kaithel mayagi median da NPP gi firal sing yungna bo hona ringere BJP sagatpani haiba kangbu ama laglaga mapamasida firal yungba yaroi haina athingba pirakhibani hairi tungda athingba piramliba kangbu aduna singjamai parking da leiba nauna sangagadaba NPP office mamangda thelamba firal adu laukthoknaba honarakpadigi NPP amadi BJP sagatpasingi marakta khatna sainaba thulakhibani hairi nakal animakta asu apan yaungnarakpadigi police ki ehenba forcing laktuna thawdo adubu matam sana lakshinbaga loinana workers sing adu mayum tansin ki hairi amaramda thawdo adu solaba miyoy sing singjamai kendra da MPP gi mirep oigadoriba oinam romena hakthengna satuna yingsin kibaga loinana sel gi mateng pikre so hairi thawdo asiga mari lainana romena haikibada asigumba thawdo asi matungda amukana thoningde miyamna yaba mirep adu miyamna khanjasano free and fair oiba mikhal uhensi so haiki magna hai ngarangi firal adu kanagumba yum amagi thongal thetkiba leite lambi gi median da thesabani firal thelingaida makhoina hana khut thaba horakpadigi thawdo asi thokibani singjamai da ing tappa pami hairaga ing tappa oidana ba honaribasi miyamgi oina lebak thibani singjamai kendra gi miyamna asigumba thaba asi sathabirakano kendra asida nampu sapu tawbu yaroi magi apamba khansano amasum makha tana karigumana nampu sapu gi thabak taroklabadi sidagi hena sathiba thawdo thulakpa yai haina supali atopa pawamana Paurabi gi lokol law sandoli besingna handak kumjagi phau lobu yaroi committee handak sai english singaniga kunga mathoi yoina Imphal East district ki khundrakpam assembly constituency na konba Paurabi khul gi tuan lokol singda law sandoli be law mapu singna law sa lobu yaroi haiduna Paurabi lining thau puthiba thausil kanglup kam development committee Paurabi na thadorakpa sirol amana phungdorakli committee asigi president ke Kalasana preside tawduna ngasi phangkiba mi phamamana Paurabi gi lokol khudingda laikrak chatpaga loinana
lau satlaba amasum satlamdaida phongangsinduna paksana tin tare lau uba hawgalakpada khul asigi task force nasu ising leitre haiduna media da lainga ki pungning singsin ki balekre adubu agriculture department gi mekedi hiram amatada mateng panglakhi balete loinana khul asida leiriba tungan ba industrial sector amasum pakna singba miam pulliba mafam singna committee asigi awab ayaba yaudana thong hangduna operate tawbi yaro hensu committee asigi secretary s Sarasendra Thadorok Pasirul Amana Kangalakli Handa Kumza Sigidi Mapum Titna Haujik Nong Tarabasu Har Sairabasu Ising Singlabasu Pautok Satok Ningtina Tok to Nasaba Yagan Habiti Latre Hanasu Fundorakli Loshilakpoina Topa Pau Koranamu Manipur Kakta Natana Northeast India Gi Oina Martial Arts Kilamda Ahan Boina Laishram Ranbirda Mishal Lifetime Achievement Award Pirakle have a palm su fongli Yamamak Nungaiba Palmane American University USA and United Nations University USA na specialization in martial arts fitness and health kilamda Masakhang Biraduna World Funaba Federation India Martial Arts ki President Ranbir Laishramda Excellent Award Pikibaga Loinana Missile Man Lifetime Achievement Award Piduna Ikai Komnakre American University USA na Sectra Manap Seva Foundation amasum United Nations University for Global Peace USA ga kusam naraga haukiba October 3 da Maharashtra gi Mumbai da leiba Renaissance Hotel Powai Lake ta pangthokiba Global Peace for Making India Sustainable Develop and Strong haiba Mingthol International Seminar Aduda Akanaba Lengbira Poina Sarugya Kibar Ranbir Laishram de Award Pirapani Award Kusina Bigi Thoramda Dr. Madhu Krishna Eminent Scientist Chairman and Chief Chancellor American University USA and United Nations University USA Amasum Dilip Singha Rana International Wrestler Su Sarugya Ki Haina Pausina Makhatana Fongdorakli Pausu Lushilakpoina Maru headlines Karamayamda Muhana Pigi Nadana BJP office Sanga Kibaga Loinana Tambal Sanglen Hainaming Tonkre Modi Gilamzing Makada Manipur project Sahum Hena Sangakre Kayama Paikatli Zepi Nada Amaromdana Zepi Nadana Sahi Mari Makaisida Makoina Loina Maktobugum Ngang Kibadu Nokningi Congress Narang BJP ki National President JP Nadana Miyam Gyeba Mipa Mamada Manipur gi Haujik Oriba burning issue gi maramda wai amata palamdaba amadi vision oiba paikhalakadaba maru oiba akaknaba wafam amata hairamdaba sina Manipur anaupa asa ama pibigi mami leiti haina Congress Party gi makedigi su fongdokre haina pau sina su report tawri amaromdana kanglon chumna mikhal pangthokpa local club singna thodang lobigi matam oire karamsyam Amaramdana Manipur su World Mental Health Day pangthokre Wakhal gi laina Nare haiduna hanthaba miyeng yengloidabani utam Malem sinba tungna wakhal gi anabadagi kannabagi pandamna pangthokliba World Mental Day gi thoram Manipur su National Mental Health Program National Health Mission Manipur sinduna kunthra rak suba World Mental Health Day gi thoram lamphel pat leiba Indian Medical Association ima hol pangthokre haiba pawm su report toriduga Sigurity Pox Matasa, Lucinjagi, Marubi, Pox and Legary, Manamar Tanabdom, update picture can, Senel Sigi, Meketi Tamzarium, Patoxa give the Soki Blank, be yours, Mamma Pigane. Thank you.